Russia gi matik mathawna leiram khraba Wegner Chief Pregozhin private plane crash oiduna sikre maduge crash aduda Pregozhin gi yamna naknaba lunaba mar upang kharasu yauki ahan bada plane aduda chakhiba mi sing adugi marakta Pregozhin yauba confirm oire haibasi phawba yoraktringai yamna munna thijinba ama changki aroibada DNA gumba test toraga Pregozhin tasengna sibagi manungda chadle haibasi confirm torakpani Wegner Chief asi matau karamna thodok asida sikibano haibisida international media da yamna chawba wahang thangatnari kanglup amana hairi masi hekta thokiba accident oiroi kanagumbagi khud soidana yaugani adubu kanagi isharadagi tawhan kibano haibisida clear evidence thoraktri amromda Rashtrapati Putin na Pregozhin na laikhidraba matungda yamna nungaitana phongdoki madudi Pregozhin yamna power laiba Lairamba misakni mahakni Ukraine land asita natana hanagi Crimea land dasu yamna chawna saruk yaramki mahak successful businessman amani successful army commander amani adubu magi life ta threaten di laikhidaba nate Pregozhin ihan hanbada army commander oinamba nate Achamba misakni poche yolamba misakni adudagi restaurant ki mapu oiki 1990 dagi Putin ka khangnaraki maudagi Russia na Crimea lausilakpa adwai dagi Pregozhin army gi lup ama form tawduna Russia gi oina mateng tawba hawrakhibani Pregozhin masigi mangda asuk chawba businessman oirami maudi magi restaurant tu da Putin khoi gi thaki mi sing kauraga chana thaknabagi program kaya langki amasung Pregozhin ga Putin ga su punna chamin thakminaki Pregozhin ki private army group ase Africa gi laibak kaya dasu makhoi gi khut lei hairi Africa gi mafam kaya da makhoi control tawi Africa mahadesh ki sana gi khoni hira gi khoni kaya dasu Pregozhin team na command tawi purmak asigi power se Russia na makhoi de sinnabani tawhanbani adubu aroibadadi Pregozhin gi team asigi makutta asuki matik sen thum lakhi madugi limit leite amasung makoina mit hangatna Putin phawdi yengba horaki Russia amadi Ukraine gi lan chathringe merakta Pregozhin amadi magi kanglupna Russia gi Putin sarkar bu nam thagani khanduna nomugi oiba mutiny ama tawki adubu aroibada sanenda tobataki madugi maral dugi damakta Putin na makhoi bu ngakpi ki kanabusu arrest tawkide But madugi mutiny adugi matungda Pregozhin gi life ta awonba ama soidana laki mabu kari tawkiba yai haibasida miyam gi chingnaba laiki Haujik worldwide ta khandariba asina Pregozhin hatkiba asida Russia gi government gi khutla yawbara sini Maramdi accident asibu ohobusing na hairi plane aduna kaidrangai mangda makaromdagi maikhugi pareng ani kaba uki masina taklibadi plane ado Russia gi air defense ki maikaidagi kapkhat khibra missile la haina adubu wafam ase oibiyai haibatuni confirm tawdi adubu makhadagi maikhu ani kakhiba asidi asengbani asumna sohairi Pregozhin sire haina magi asiba hakchangi photo ama phawpang asi phaw putoraktri masina takpadi Pregozhin accident aduda sikre haina haijilaga mabu manunggi oiba wafam kaya tanaraga nahak matang asidagi pension lobiro retire lobiro aduga media gi mangda thoraktana tuminna laikro haina sinba oigadra asisu khanai aduna Pregozhin ki accident ase mystery ama oiduna leihalle real maram khangna kanana su khangsin nadre makhoi ki side tagi kharadi soidana khanglibanina theory mari ni hojik nainariba world ki misingna ahan bada asuk chawkraba army loop asigi chief ase maram mari asidagi amati soidana oire ahan bada Putin na mabu hat po oiribra maram di makhoi na Russia gi Putin gi against salubagi tamak amasung tungda adumna amuk toraktanaba Ani soba Zelensky na hatan bo oigadra maramdi Ukraine war ki laman singbo ina maramdi Pregozhin amadi magi army na ngasi phawdi Ukraine dan nairiba se sathire adugi laman lawbo oina ahum suba theory na Russia gi air defense system na attack to khibra plane adubu Pregozhin yawba plane adubu maramdi masigi accident asigi mangda Russia gi air force chief ado phamdagi lawthokhi hairi madugi air force chief ado Pregozhin amadi magi mi singa yamna naklarambani especially Pregozhin ki maru pang aduga mari suba theory na accident asida NATO CIA gi khut yawbra Putin bu badnam tawbagi damak amrom da Pregozhin siba asida America ki president Joe Biden na Putin da chingnaba lei haiki adubu NATO amadi CIA na Russia ki territory da sanglak laga adumna tawni haibasi thajanati
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯖꯣ ꯕꯥꯏꯗꯦꯟꯅ ꯃꯁꯤ ꯆꯨꯝꯅꯒꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯕꯠ ꯁꯖꯦꯁ ꯑꯃꯅꯤ ꯑꯗꯨꯅ ꯄ꯭ꯔꯦꯒꯣꯖꯤꯟ ꯁꯤꯈꯤꯕ ꯑꯁꯤꯗ ꯔꯥꯁꯤꯌꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯚꯝꯁꯨ ꯌꯥꯝꯅ ꯎꯗꯦ ꯍꯥꯏꯅꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯥꯡꯗ ꯔꯥꯁꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕ ꯑꯃꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯍꯥꯏꯔꯝꯈꯤ ꯈꯔꯅꯤ ꯃꯇꯨꯡꯗ ꯋꯦꯒꯅꯔ ꯒ꯭ꯔꯨꯞꯀꯤ ꯀꯃꯥꯟꯗꯔ ꯑꯃ ꯑꯃꯨꯛ ꯁꯤꯜꯂꯅꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯄ꯭ꯔꯦꯒꯣꯖꯤꯟ ꯍꯥꯠꯄꯁꯤꯗ ꯄꯨꯇꯤꯟ ꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯃꯦꯗꯤꯌꯥ ꯀꯌꯥꯅ ꯐꯣꯡꯂꯤ ꯑꯗꯨꯕꯨ ꯃꯤꯁꯇ꯭ꯔꯤꯗ ꯂꯩ ꯋꯥꯐꯝ ꯑꯁꯤ ꯀꯟꯐꯥꯔꯝ ꯀꯅꯥꯁꯨ ꯍꯥꯏꯗꯦ ꯃꯁꯤ ꯆꯥꯎꯈ꯭ꯔꯕ ꯄꯣꯂꯤꯇꯤꯛꯁ ꯑꯃꯅꯤ ꯄ꯭ꯔꯦꯒꯣꯖꯤꯟ ꯑꯔꯥꯏꯆꯝ ꯃꯤꯁꯛ ꯅꯠꯇꯦ ꯑꯣꯂꯤꯒꯥꯔꯛꯅꯤ ꯕꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯄꯨꯅꯤ ꯑꯃꯦꯔꯤꯀꯥ ꯐ꯭राꯟꯁ ꯕ꯭ꯔꯤꯇꯦꯟ ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯣꯜꯋꯦꯖ ꯑꯦꯂꯔꯠ ꯂꯩꯔꯝꯕꯅꯤ ꯑꯃꯦꯔꯤꯀꯥ ꯐ꯭राꯟꯁ ꯕ꯭ꯔꯤꯇꯦꯟ ꯑꯁꯤ ꯃꯥꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯟꯗꯔꯗ ꯂꯩꯔꯝꯕ ꯑꯥꯔꯃꯤꯁꯤꯡꯗꯤ ꯔꯥꯁꯤꯌꯥꯅ ꯁꯤꯜꯂꯗꯨꯅ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯑꯦꯄꯣꯏꯟꯠ ꯇꯧꯔꯒ ꯑꯅꯧꯕ ꯃꯑꯣꯡꯗ ꯄꯨꯔꯛꯅꯕ ꯂꯥꯛꯅꯒꯅꯤ ꯕꯤꯂꯤꯌꯟꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯄ꯭ꯔꯦꯒꯣꯖꯤꯟ ꯉꯁꯤꯗꯤ ꯃꯥꯂꯦꯝꯗꯒꯤ ꯊꯨꯞꯍꯟꯈ꯭ꯔꯦ ꯕꯠ ꯃꯥꯒꯤ ꯋꯦꯒꯅꯔ ꯇꯤꯝꯗꯤ ꯔꯥꯁꯤꯌꯥꯒꯤ ꯈꯨꯗꯨꯝꯗ ꯊꯝꯂꯒ ꯃꯤꯁꯟ ꯀꯌꯥ ꯇꯧꯍꯜꯂꯛꯈꯤꯒꯅꯤ ꯇꯁꯦꯡꯅꯃꯛ ꯋꯦꯒꯅꯔ ꯒ꯭ꯔꯨꯞ ꯑꯁꯤ ꯗꯦꯁ ꯀꯌꯥꯗ ꯀꯤꯅꯩ ꯄ꯭ꯔꯦꯒꯣꯖꯤꯟ ꯁꯤꯈꯤꯕꯗ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯌꯥꯝꯅ ꯊꯤꯅ ꯀꯞꯅꯈꯤ ꯃꯁꯤꯅꯤ ꯃꯥꯂꯦꯝ everything has its end so thanks for watching